Akasbani Imphal Wahengbam Rajesh na pau pajari ahanbada marueba pau Security Force na ngasi Kaksing amasung Bishnupur jila da ti humbagi thabak chathabada yamlaba kujukulaising phagat pangamle Maharashtra nursing laikidabagi chama humbudra mari suba kumon thoramda lusingba asigi mafamda ikai khumnaba utli Thasigi taramapan amasung kuntarukta bot thadanagadriba Manipuri Lok Sabha seat anigi bot khomagi thabak chathari Manipuri Parliamentary seat anigi damak punna polling station lisingani chamapan yangkai mangada bot thadanagani sada yangkai di sensitive polling station ni hairi amasung Lok Sabha mikhalgi mangoinana Mizoram da BJP gi vision document ngasi phongkre Security Force na akaknaba pau ama pangbadagi ngasi ayuk hiyanglam warakong amasung hiyamlam lukak yangbi area da thi humbagi thabak chathabada yamlaba kujukulaising phagat pangamle hiyanglam lukak yangbi gi arong nongmai khong phaunaba lambi gi culvert amagi mongsong amada bora khau anida haplaga thamlamba kulaising adu Security Force na phagat pangam kibani bora khau aduda haplamliba kulaising adugi manungda 0.3 303 LMG local made ama magazine yawba rifle mark ama local made single barrel ani detonator yawdaba hand grenade taret smoke grenade mari 2-inch mortar shell nipan local made bomb ahum grenade projector ama tube launcher ani grenade ring manga 0.303 charger ahum wireless set ahum amadi bulletproof jacket yawna camouflage uniform sing phagatle hari Pagalaba polam sing makataba aingi oba thabak lokanaba yanglam police station da sinakre hari Amaromda Bishnupur police amasung tarataruk suba Kumaon regiment ngasi ayuk Saiton amasung kwakta kul anigi marakta laiba Culvert amadigi IED mari .32 countryman pistol ama kapayariba maru ani khaki machugi khaw ama phangle hari Maharashtra nursing laikidabagi chama humudra mari suba kumon thoram ngasi aitihasik orba Kangla Fort pangthokre Raijagi Art and Culture gi State Archaeology Vibhagna sinduna pangthokiba tharam aduda ngasi gi numit asigi maru eba dupaladuna Art and Culture gi Commissioner M Join hai Manipur gi itihasta ngasi gi numit asi yamna maru eba numit amani numit asi Inkumja lising machanipan yangkai gi April 13 digi pangthoktuna lakli Inkumja lising machanipan nifu mari digi lising machanipan yangkai Manipur sahi taruk palamba Maharashtra nursing na maru eba thabak kaya marum pangthoklami madugi manungda Kanchipur degi Kangla da ningtho konung honglakpa Kangla sa ani saba hokiba amatu obigi wakalon galoinana mera hokchongba kumai hokdokiba amadi raija sigi semilon phaganaba thorang kyamarum lokatlami Maharashtra nursing asi masagi khandaba puksel chawba ningtho amani hogolagliba naha singna Maharashtra nursing gi lebak ningba amasung majati nungsibagi wakalon adu induna satnaba siri joina appeal tori Raijasida hauzik oriba tangdu laitadabagi phibam asida nungnangba phongdoloduna miyamna lamdam asida santi leinaba amadi chokotpa raija ama puraknaba amata oina honaminanaba appeal tori Thoramdra saruk yakiba raijagi Art and Culture gi Director K Dinamani hai Imphal gi Palace compound da leiba Thangal General Mandir da Light and Sound Project haunaba thorang to leire Thorang asi Hyderabad leiba company amaga pangthoknaba wari sanaba loire Siri Dinamani hai Light and Sound show asina naharol sing da natana lam koiba myoy sing da Manipur gi itias khanganbada chawna mateng oiragani Madugi mamangda Maharashtra nursing gi kubamda leisu katpa guard of honor piba gun salute reverse arms amadi last post khongdana lusingba asigi mafamda minute ani tumina lepana thoram adugi mapungoiba saktam oiki tungda Kangla manungda leba nungjeng purkhida tarpan katki Maharashtra nursing laikidabagi chama humudra mari suba kumon thoram Manipur gi tongan tongan mafam sing amasung Manipuri sina khundaba mafam sing dasu pangthoknaki hari Dharmagi chanabi amasung harau tayam bagaloinana ngasi Idul Fitr gi kumai pangthokli ayukta dharmagi oba lining laison pangthoknaki Manipur su tongan tongan mafamda Idul Fitr gi thoram pangthoknaki Numina sila lakpada Raijapal Anushawi ke Mukhyamantri Nongthomam Biren amadi luchingba kyana yepa paujel piri Raijasida hojik thokliba irang asina maram oidana idki kumai mahoksagum pak chawna pangthokna drabasu dharmagi oba thoram sing kaidana pangthoknaki Bharat ki lemjaningai orbamana Bir Chakra piduna ikai khumnakraba laikhidraba Major Ngangom Joydata Singh gi mitam ama Assam gi Golparada leiba Sainik School da hangdokre
Major Ngangom Joydata Sainik School Golporagi Cadet Amani Laikidraba Major Asigi Mitam Adu Mahaki Loinabi Captain Ngangom Subadani Devi retired na School Asigi Library Block ta Hangdoki. Manipur Rural Bank None Branch na Financial Inclusion Fund gi Makhada Longmai Bazar Community Hall da Financial Literacy Awareness Camp ama pangthokre. Thorom du wangang bada Manipur Rural Bank ki Branch Manager Elvis Phongmain Hai Sustainable Development Phangnabagi damak bank customer singna bank tegi loan logadabani adumainamak loan sing adu matam chana singdoktuna makhatana loan lognaba honagadabani thoromdugi saragoma oina Manipur State Rural Livelihood Mission gi makhada self help group mangada loan gi sefam sing khusinagi masiga loinana PM Kisan gi beneficiaries singda Kisan credit card kunipan khusinaki tabiriba pawasi Akashbani Imphal degini Thasigi Taramapan Amasung Kuntuk Tangkak Ani Tokna Board Tadanagadriba Manipuri Lok Sabha Seat Anigi Board Kombagi Tabak Chatari. Chandel Zilagi Leipung Tampak Biles Ngasi Chandel Election Committee na Sinduna Mikhalgi campaign ama pangtokre. Indi gi mirep oiriba Naga People's Front gi Timothy Jimik ki board kombagi tabak chathaki thorom da wangang da Shri Timothy Jimik na hai Chandel amasung Tengnopal jila ani asi Act East policy ga yamna mari lena ba jila ama oibana mafam sing asi chokhat ba haibasi yamnamak tangai pade mangnai hojik thokliba irang asi lamdam asigi mipung khodibangna nungai taba poi adumenamak wari sanaba amasung phurup amana phurup amabo ikai kumnaba Kaktana lamdam masida santi hanjilakpa ngangbani manghai Manipur asi puruk kyana khundaba lamdam amani adubo hojik oiriba tangdu laitadaba phibam asina jati kanglu kudimak wahalli mangnai sarkar amasung civil society organization singna honaduna miyangi awaba asi waroisin ama puraknaba honabagi tangai padaba lei Manipur hena sakwaranduna ingtapa lamdam ama purakpa haibasi yamnamak tangai padaba lei haina magna makhata ki Ngasigi Tauramadu Nagalingi Upu Mukhyamantri Y. Paton, Tourism Mantri Temjen Imna Along, Water Resources Mantri Awangbo Niumai Amasung MLA Sing Saruk Yaki. BJP Lusingba Amasung Kendri Griha Mantri Amisa Tha Sigi Taramaida Manipur Lakani Hari. Imphal Labor Palace Compound Mikhal Gamari Lenaba Mitin Pangthoknaba Sem Sabagi Tabak Chatari. Griha Mantri gi Manipur Kongsat Asigi Yanglaga Akan ba Sexil Taurang Lokat Le. Lagiba Lok Sabha Mikhalga Mari Lenana Bot Thadagadaba Numit Amadi Bot Thadagadaba Noma Walingaida Rasniti Dol Natraga Mirep Singna Print Media gi Kuthangda Advertisement Thokpa Yaroi Hari Raijigi Joint Chief Electoral Officer Ramananda Nomai Kapam na Thokpa Cherol Madhai Political Advertisement Sing Phongge Harabadi MC dagi Mangjona Ayaba Logadabani Tangkak ani thona bot thada nagadruba Manipur gi parliamentary seat ani gi damak punna polling session lisingani chamapan yankhai manga da bot thada nagani masigi manung da sada yankhai di sensitive polling session ni hari parliamentary seat ani asida punna voter lak kun lising kuntaruk chatruk kulum doina bot thada nagani masigi manung da nupi voter lak tara lising nipu taruk chatret taruk nupa voter lak mapan lising humbudra mapan chatruk humbudra nipan amasung third gender chani kunthra mapan yauri Rises the May Omdagi Tolibe Irang Maram Odina relief camp sing the lady Bamio listing Kunmari Changa Hena bot Tadana Batorang Paikatle Masigi Damak Zilatarada special polling session Marpudram Mari Hangtokani Akanaba polling session sing Adugi Manunda Imphal West Zilada Nipan Imphal East Zilada Mapan Bisnupura Kunitoi Tawalda Ani Kaksing the Manga Churachampuda Taramanga Kangpokpida Kunmari Tengnopal the Mari Jiribam da Ama Amasung Ukulda Marini Haksangi Pibam Mimanadraba Voter Listing Tarahumdoi Chanipan Nifunitoida Form number 12D Piki Bigi Manunda Form Listing Ani Chanipan Kuntaret Pisilakre Hari Masigi Matakta Sahi Marfu Mangagi Matakta Laiba Miyoi Singda Form Listing Kun Chatruk Humbudra Manga Piki Bagi Manunda Hausi Paupada Form Listing Mari Chatret Kuntaruk Pisilakre Hari Service Voter Gi Oina Postal Ballot Listing Mapan Changa Nipumatoi Pikre Hari Ahan Batangakta Inner Parliamentary Constituency Manung Chanba Bidhan Sabha Kendra Punamak Amasung Outer Gi Manung Chanba Bidhan Sabha Kendra Taramangada Thasigi Taramapanda Bot Thadanagani Lemauriba Outer Gi Bidhan Sabha Kendra Tarahumdoi na Anisuba Tangakta Thasigi Kuntarukta Bot Thadanagani CPI Langthabal Kendra Gi Kulumdoi Suba Local Conference Langthabal Mantri Kong da Pangthokre Mipamaduda Lakadriba Taranipan Suba Lok Sabha Mikhal Gi Matangda Kupna Khananaki Tungda CPI Langthabal Kendra Gi Nauna Thau Paigadaba Sing Khanki
Systematic Voters Education and Electoral Participation Sweep Campaign None Jila da ngasi hogdokre. Campaign adu Sweep District Nodal Officer Javier Longmai na hogdoki. Thoromdugi saruk ama oina Longmai Bazar da poster amasung sticker campaign pangthoki. Campaign asi pangthokpagi maruiba pandamdi voters sing masing yamna thoroktuna vote thadahanbani. Lok Sabha Mikhal gi ahanba tangkak da bot thadagadaba numit kharinda ngaisilakpaga loinana Mikhal ningthina pangthoknaba amadi mipum khodimak saruk yahanabagi damak sem saba lori Kangpokpi jila gi oina miga mimanadraba singki damak polling officer sing micro observer sing amadi postal ballot team gi ahum suba round gi training Sadar Hills Autonomous District Council da pangthokre training program asida polling officer chama kunthanipan saruk yaki Mikhal asida mipum khodimak saruk Yahanabagi polling official singna yumthom changduna absentee voter sing vote thadhanaba lakliba thangja numitagi hauragani Lagliba Lok Sabha Mikhal asida Jiribam jilagi oina absentee voter sing postal ballot ki khothangda vote thadabagi ahanba round thasigi taramangagi ayuk pung 8 dagi nungthil pung 3 phawba pangthoklagani hari Jiribam jilagi oina absentee voter punna humpu manga lei jila asigi district election officer na thokpa cherol amagi matungina polling officer ani videographer ama micro observer ama amadi police personnel yawba team amana absentee voter singi yumthong changduna postal ballot ki khothangda vote thadangani cherol hai darkar leirabadi mathangi numita ani suba round pangthokani Akasbani Imphal dagi pau tabiri Mizoram da leba Joram Medical College pu Regional Institute of Medical Science ki thakta onkhalagani haina BJP na hairi Lok Sabha Mikhal gi mangona Mizoram da vision document putholaduna BJP luchingba amasung kendra gi mapan thoram mantri Dr S Jaishankar na hai Mikhal haibasi sahi manga khakinati masidi lakadriba sahi kunmanga da Bharat na sahi sama surakpa ningkha tambagi lambi ama yatnabani mangna hai malem gi lebak sina ngasti Bharat da mieng changlakli matamamada Bharat ki economy asi mara chelamde adumainamak haujikti malengi makok thongba lebak manga gi manung chalagli amadi athuba matamda makok thongba lebak ahungi manung chalagani Vision document ki matang da wapam sing phongdol oduna mantrin hai Ayushman Bharat ki makhada Mizoram da haksel gi phibam hena fagat hangani masida natana dolasina ataba mamalda hidak phangana ba khonagani hari Vision document adugi matungina kendra gi makhada leiba mahiloisang sing amadi engineering college sing nahonana semgat kani BJP na raija sigi skill development amasung laumi singi yaifana ba haibasida ahen ba mieng thamli masida natana aijolda air hostess training center ama ling lagani haina palli The Cultural Forum Manipur gi mifam amang asi pangthokre mifam adla English singani kulumdoi amasung lising ani kunmari gi mana phangada ba mioi singi ming laukthokki hariba mana sing asi lakliba yumcha kaisa numita JN Manipur Dance Academy da pangthokkodriba Cultural Forum lingkhaki bagi thoromda yenthok hari Sangit Natak Academy Nai Delhi amasung Kendri Culture Mantraloy gi miyang makhada Palem Panthau Cultural Trust Langjing achobana sinduna Tabi naba leitraba wakat haiba hiramda chatharapa workshop kam production ngasi Imphal leba Manipur Dramatic Union MDU da loisinkre Thoromda da wangang mada sangnaraba playwright Buddha Singtham hai traitor haibasi kunai amada thokliba thokdok watok punamak hekta khudakta phongdokpa ngamba top kala amani masi kunai thokliba aran ahoigi mayokta yaningdaba phongdokpa amasung sang onanaba belometer amagumani CYLC ground singa mathakta chathariba manga suba sangai trophy veterans football championship ki ngasi sanakiba match ta Amba FC amasung TBSFA panjal ahum chanaduna draw chaki atopa match amada KVFA amasung IEVSA panjal ani chanaduna draw chaki DSA Bisnupur gi minister dem chathariba Nipan suba Iboton Memorial 3rd Division Under 15 Boys Football League ngasi gi match ta United Football Club na Youth Welfare Organization bo panjal taruk sinoda amasung Youth Social Welfare Association na crowd bu panjal anisinoda toiki aroibada maroiba pau Security Force na ngasi ayu kaksing amasung Bisnupur jila da thi humbagi thabak chathabada yamlaba khujukulai sing phagat pangamle Maharashtra nursing laikidabagi chama humudra mari suba kumon thoromda lusingba asigi mafamda ikai khumnaba ulli tha asigi taramapan amasung kuntarukta takak ani thokna bot thadana gadoriba Manipur gi Lok Sabha seat ani gi bot khombagi thabak chathari Manipur ki parliamentary seat ani ki damak punna polling session lising ani chamapan yankai manga da bot thadana sada yankai di sensitive polling session ni hairi amasung Lok Sabha Mikhal gi mangoinana Mizoram da BJP gi vision document ngasi phongkre pau loijare